खुरुमजरी मियंग ताबिरु सिमुतराम ओक्चरी ngasi maru pauta Asian India car rally Manipur da yoralaba matungda Kohima gidamak chief minister na lamthakre Assembly mifam nominini kakfamgani hababu political party taret yauna maike ke adagi yaningdaba phongdong narakli amadi chalaba muthanaba miyam puno hona minasi haina PhD minister I Hemochandrana appeal taukre mapunga pau pizari Hokiba November kumanga dagi Indonesia gi konung Jakarta dagi lamtharakhiba Asian India Car Rally 2012 ngasi Manipur da thunglakhiba ga loinana Nagaland gi damak khongsan khre hiramasi matangda paudam ama Sarkiba November kumanga dagi Indonesia gi konung Jakarta dagi lamtharakhiba ASEAN India Car Rally 2012 ngasi Manipur da thunglakhiba ga loinana Nagaland gi damak khongsan khre kilometer lising taret hena numit kumathoni sangna Indonesia Thailand Malaysia Laos Cambodia Vietnam Singapore amasung Myanmar phaudun laklaba matung gari kuntrama thoina saba car rally gi team adu ngasi ayuk pung 10 taba matamda Myanmar dagi Manipur gi border town more da thunglakhi rally gi team adu Commerce and Industries Minister Govindas Konthojam amasung MI amasung IPR gi Parliamentary Secretary K Megasendrana more da leba trade center da tram okhi trade center adu da ngahak pothaba matung Ifal gi dama khongsan ki Singapore amasung Malaysia dagi car rally adu da saruk yarakhiba miyosna ISTV news da phongdorokhiba gi matung ina khongsat asi yamna nungai gi mathata Bharat amasung Southeast Asia gi marakta hena asetpa mari thamba ngamagi mathakta lebak sing aski miyoi kya gi marakta hena nungsi sanaba purakpa ngamla habigi thajab phongdoknaki kareli aski leader oiriba India gi MP Tarun Vijayna kareli sinba asigi nungi oiba wakhalon amasung masina Bharat rauna Southeast Asia lebak sing da pigi doriba sel thuma amasung sakhotpagi lambi kya do mayek sengna ISTV news da phongdoraki under the policy of government of India's Look East policy we had been working on various programs and schemes to enhance our and strengthen our relations with the East Asian and Southeast Asian countries. Tungda Commerce and Industries Minister Govindas Konthojam da Imphal gi damak car rally adu lamthaki Kareli asina more dagi laklaba matung hotel Imphal da thunglaki tungda Manipur Sarkar na sinuna Kangla da Kareli adu da yarok miyoi singbu opagi thorom am pangthoki thorom adu da Chief Minister Okram Ibovi Deputy Chief Minister Gaikhangam Council of Minister MLA Police amasung civil gi makok thongba official kya na saruk yaki rally adu da saruk yaki ba sing da Chief Minister Okram Ibovi na momento amon pi duna pukning thagotki thorom adu ko mari lena wangang bada Chief Minister Okram Ibovi na ngasi saruk yar ba kaya na Manipur gi maram da thoina khangdrabasu Southeast Asia lebak sing ga Manipur ga puari amasung culture ga yamna mari lene haina fanki Manipur si India Myanmar amasung Thailand na singba lamka moredigi fawba yaba yamna maru oiba gateway amani Indo Myanmar Friendship Road na Bharat amasung South Asia lebak sing marakta hena naksin hanbada mateng pangle 2016 da Imphal da railway yorogadaurumnina Trans Asian Network ki yanglen saru oirgani phongdoki masiga iroina na Imphal airport po tran thoisbo plan gi makhada international standard da upgrade tawnobo ofum leire Imphal asi Asian lebak amasung malengi flight kya lakpa yabi othokpo lebana sana khonaba culture laurul itik amasung tourism da anuba khutong saba kya laklakani haibaga loinana Manipur gi loktak pat yauna Kangla amasung Manipur gi culture gi mram da su kareli adu da saruk yarba myoising da khangan ki besides road connectivity Imphal city is expected to have rail connectivity by 2016 this will become the backbone of the Trans-Asian railway network in parallel the Airport Authority of India has initiated work to upgrading Imphal Airport to international standard with the 12 plan period. We expect Imphal to become hub of international flights to and from Asian countries and thus open up new opportunity for cultural and sports exchange, trade, tourism and business. I am given to understand that an agreement for introduction of a bus service between Imphal and Mandalay is expected to be signed between Government of India and Government of the Union of Myanmar during the forthcoming visit of the President of Myanmar to New Delhi early next year. The bus service will enable to and fortify the people-to-people relationship. thorom aska mari lena cultural program kya su pangthokib galona lamdam asgi mathel koi kya loina saklena masu saminaki matugi tungda Kohima gi damak kareli do Chief Minister Okram Ibovi na Kangla dagi lamthaki
Manipur Legislative Assembly gi ningtham mifam numinini khak chathagani haina Manipur government na lauthokiba wafam political party taret yauna maikei kayadagi yaningdaba wafam phongdongnarali ngasi Irabot Bhavan da leba CPI gi office ta hiramasiga mari leinana pawi mifam ama pangthokre pawi mifam aduda CPI CPM BJP MPP Trinamool Congress amadi JDU gi luchungba sing saruyaki luchungba sing aduna numinini khak assembly session famgani habisi fagi taba wafamni state asida hauzi hauzimal NLCN IM ge lamgi demand mi fakiba amasung mangkiba singi wafam sing ILP amadi apspana chungba leba ge achowa isu leina numinini khak session famba habisi government na miyambu minambani agenda leite haina government asina loriba asi angapa poi masi sab udaba dictator sasan chathabaga manei government ki chakwa thorang sing fail oiba amadi lokta ki issue na chingba numit tarani chatharaba fawbada loiroidabada laigi soidana ba haiduna jahi amagi manungda numit yankhai mangani session famgadabani haibagi mawongda tena chathagadoriba asi dasagi oina famdaba yadi matagum famgadoribani haiba maral sikhi pawi mifam aduda sarwiya khiba CPI gi state secretary Dr M Narana Manipur gi myam hauze kadomda chakadoribano haiba chamam naringai matam asida government na loriba firep angakpa poi state asida kuki nagana chungbagi isu kaya leiringai cherak asida assembly session numit nini chathagani haibasi fagi mali numit tare ni natraga tarani session famaningi haiba mot thamki Lugraba Manipur ki samesya kaya masih khananabagi assembly si sunadagi numit nini humni kan khanarga tokani haibase masih koi party tarena yajati Manipur ki praja sing su yaningdi maramdi praja gi awana punamasi chapchana assembly da kari khanagarabagi kari haigarabagi kari tawrakadorigi na nakung thangkat ngai naraba no ngalakpada khabar punamasi da nainagadogi miyamasina nainadra lerba matamda assembly si maming tagi oina phamaga tokani agenda ilai leitre haiba gumbugi wakhalon ama lai basidi ganatantra bu khongaung nabani praja singbu thoidana khanbani haibase party singa phawi we cannot accept this proposal aduna koi appeal di ruling party da assembly se sangdok piu naina piu praja gi wakat tabiu assembly naina badu tajage problem kaya se solve tawna hona piu tangai fadana 7 to 10 days gi session di phambam thoina maming dagi oina laigi soidana bai na tobududi madudi ganatantra gi chana pathap ki ona tena bani Amarum da handa famgo darba numinini gi assembly session asi dasagi session gumani haina ex MLA o joina karimnarakli ngasi MPP gi office ta pangtho ki ba pawi mi pham amada mahana makata na ILP chana hanana ba hona bada assembly ne lokhiba ware home secretary na karimnarak ki ba adu state government na kadisu haiba ngam khidaba adubu nuai taba fawi NSN IM gi wari aroba tangka laklaba matam asida state asida hauzi kari oirakani khangdana leiriba tanfamni asigumba cherak asida nominini ka session famgani habisi angakpa poi state government na Delhi gi yakada thabak toroidabani miyamgi isu kaya khanaduna praja singna apamba assembly session oheningi haiki sigumba thawdo wathang pik thalakanda noma ki mitham thambajima ti sarkar gi magedi business thamdana mitham thambadumukti bill anatraga any proposal later mina famgadu famji Sambidan gi tangai fada mangakna na mifam mani baroki sambidana garigumba kanda assembly na jaga parliament je amtong thamaga thatar ki mangdam thamda di parliament si madugi dosa gi phamba mifam mani agoi bujik lagi ba koi gi mantina lefaksi gi niti niyom rule chakna ma thugai raga tawri budunga si bhawda government tamin na le thok pai si ngasi lady ba sarkar sina mihat mi pun toriba crime aduga madu toriba manti bu yok nan thambadu ekoi government sina crime to mi yok nan thambadu na niam ole
Child level muthana honabada sarkar khatana ngamloi miam punna honaminasi haina PhD Minister I Helendro na appeal taukre wafamasi ngasi orientation and training program of invigilator and social mobilizer for survey of child labor in Imphal East Haban nomagi aba program haudopagi thoramda mahana fundokibani porobata leba panchayat bhavan da panthokiba program aduda labor commissioner Y Helendro, additional director S Bijoy, deputy labor commissioner E Tomba amadi retired deputy labor commissioner Gokul Mani na chingba miyoi sing susaruya ki Imphal East amadi Imphal West labor yum sing da child labor amadi bonded labor sing masakhangdona bagi damag survey tawbagi matangda mari lenaba sing na wanga ki tharomadu da councillor ward development member pradhan amadi jilla parishad ki member sing susaruya ki commissioner Y Helendro na chahi tara mari sudriba angang singbu namfuda maram ama natraga ama pisinduna thabak suhanduna thambagi mahuta menungsi utpiduna makoibu phanghan pham thokpa hak phanghanna bagi panamda program asi pangthokpani miyamna angang sibu thabak suhanduna thamba fatte haiba wakal tabiduna topiyu child labor amadi bonded labor singi damak piriba khudong chaba mayam lobiyu haina appeal tauke minister Helendro na survey asi December gi tang 13 tagi Imphal East ki oina hodokani Imphal West ki su athuba matamda pangthokna basem sare survey chakadariba councillor pradhan amadi member singna aigi migi yengdana asengba miyoi singi list thagapiyu masida rajniti gi khudong chaba lobi ganu haina appeal tauke councillor mayamna pradhan mayamna ward member mayamna chen singna sigi imung sigi arang sigi asengba labor ni moisi yak laida jabani mokoi da piba ya se pibiyu haibagi survey ro phachana tobiyu shona su yagani dharma su urgani mikchachu tabiyu the soida koi ulta pulta to gumsi ona taida to gumsi yamni na ko imung amuda survey da yaushan laga phachana yam laida bagi nakaba magi pibam galap thariba imung amudo hapchan gumsi koi vote ki kari khan gumsi Manipuri Armed Forces Special Pass Act loktoana nabagi damag Supreme Court wakalagani haina District Mapan gi apunba People's Organization ama oiriba People's Platform Secretariat na fundokre hiramasi matangda ngasi Manipur Press Club ta paumisinga unaba ama pangthokre paumisinga unaba aduda organization asigi saruk ama oiriba Chandel gi Pantha Area People's Organization gi President T.S. Jacob People Action for Development gi President Asen Panmei Sarem Kul Village Women Coordinating Committee gi Vice President K. Kunjapati Committee of Welfare Forum ki member Seravanu amadi PPS ki convener P Inau Susaruya ki P Inau na fundok beda hauzik fawda ek asigi marumda miyot minay kaya Manipur miyam da leptana jataduna lagli hiram asigi matang da thizilhana na bagi damag Special Investigation Team ama sembi na ba Supreme Court wakalagani makata na Bharat Sarkar amasung Manipur Sarkar na matam sang na ek asi thamjinduna laglaba matung da karigi damag ta disturbed area ek asi sangdo libano haiba wafamsu khangan gadabani haike amarom da hauzik leriba Manipur gi armed conflict asi political dialogue tawduna solution ama purangna bo honagadabani fondoke haribo wafam sing asi thabak to ontorak taba taragadi forum asina tonga ba khongjang kaya sangsilagani haike ta asigi tang tarama toida army amasung Manipur police ki apunba khutpu amana pauna bazar da gi lalboi mate khudeng thabi village thanglan baite more ward number 9 amadi maupu baite more ward number 9 hariba miyoi ahum asi kidnap tawkre mokoibu otpa neiba tawrba matungda masada yawba mobile handset amadi sel oina lupali sing marfudra mullaga mathangi numitta sangai proda thadoklamne haina media da yawrokiba wafam adubu city police na case ama register tawduna thigapa hore haina Imphal West ki SP na Jerol Thadoroli Jerol aduda ahobo oina thigatpada Thanglal Baite amasung Maupu Baite Ningthau Khongda base tawba army unit amana Mantri Pukridagi fabani haiba khangmagamde makhata na thizinbada CDO Bisnupurda ASI oiba on Komang Haukib Kawamio Amana Army Team Adugaloinana Lalboi Mate Pauna Bazagi Jehovah Launchtagi Mahaki Senior Officer Singi Ayaba Lodana Faki Habakanki Hariba Team Aduna Imphal Iski CDO SI MD Imtiaz Koba Personnel Amada Mobile number 730825980 season aduna marksu thabak aduda yawnaba paw foroke adugum hak thabak aduda yawkhide ASI on Komang Hauke victim singdagi lawkhiba mobile handset amagaloinana fagalaba matungda makatana wahong pawng chathari hari
PWD Bisnupurda AE Oiba Konjamom Raisor Kowamio Amagi Mayumda around the Midang Puntarum Tab, the Bomlang Siduna Akiakang Chata Halambagi Tomu, Yaning the Bofundutuna, Moirang Maidam Nekaida, Lamdamadugi, Miam Nasruyaduna, Wakan me from Pantokre, Wakan me from Maduda, Mirata Bomlang Simba Yaning Day, Todo Sikanana Chatabano, Atubamatanda Fondo Pio, Habanachuma Warol, Kaya Iduna, Ted K. Thobal Kendro gi manung chanba wangpal da ningtam marumarang amadi gehu yanthopagi thoram amang asi Kh.Naoba Block Congress Committee na sinduna pangthokre Jilla Parisad amadi Pradhan Singh na saruk yaduna pangthokbe thoram aduda Kh.Naoba Kendro gi longmi singda ningtam marumarang Singh Agriculture Department ki khuthang da yanthokhi thorom ga mari lenana Okram Kennedy na ngasi yantholiba marumarang Singh asi sotharaba longmi Singh gi damak yengduna pangthokpani longmi Singh na ningtam lorok loiraba matungda marumarang thaduna chinjak tamipal tangdaba lamdam ama oinaba Wanabada Mai Onsensi Hike Traditional Sumang Lila Gisatam Kanana Bagi Pandanda Handak December Gitang Tara Taretagi Contra Fauba Papan Suba Sumang Lila Income Kumai Pangtolagani Hari Wafam Singasi Palace Compound Leba Manipur State Sumang Lila Council Gi Office the Pangtopa Paumisinga Unaba Amada Council Sigi Secretary Saurapam Hemantana Fondokibani Thoromaduda President PS Gurachandra Sarma Amadi Academy Subcommittee Chairman Nabawari Pasu Yaki Hemantana Fondokibeda Mamanda Festival Gimo the Pangtolamba du Ngasidi Competition Gimo the Pangtokani Masida Tonga Tonga Lila Kanglup Tarahumdoina Lila Utkani Mamangda Ahum Suba Position Leramba Adu Leroy Handaki Kumai Asida First Best Production Amadi Second Best Production Legani Masida Cash Award Yawani Loinana Tonga Tongamba Lamda Award Kaya Supigani Haiki Gunachandra Sarmana Competition Asida Jury Manga Legani Maruina Handaki Lila Asidagi Documentation Taho Duna Tungi Mirolda Kanaba Pihonaba Pandamni Nabaware Pana Contrahumdoi AD Dagi Horaga Ningto Palapagi Matam Fawada Oidamba Lamdam Asigi Machat Kayada Yumfam Oidaga Experiment Ama Oina Pangtopani Fondoke Chata Yariba Sina experiment Sisi Sigi Oinadi Maza Bikiba Manipur State Kala Academy Nesu Aikoiki Sumangila collaboration Namaka Festival Mamula Ani Masi February March Swajida Lakadabani Hine Queen Kanji Masida Su Mas Handakito Jeribani Kumasi the Yaukiba Party Sing Asa Asinatana Tobo Party of Yahon Bagi Equidum Legidi Sigi Manundegi Karimu qualified Oidaba Katoki Badia Aduga Masigi Manunda Daginamakta Equina Yawaya Batim Kara Group Karamu Academy da Council Tagacharaga Henamu Sapava Muki Festival Oina Honagani Ai Basarang Tem Bormanida Chongtam Bemola Basanta Award 2012 Pidune Kaikumnabu Utkre Award Sida Sel Oina Lupali Sintara Citation Amadi Sol Yauri Lekol Nasiduna Award Kusin Abagi Thoram Amangasi MD Holda MLA R.K. Anand Lekol Gi President K. Sorojini Amadi Art Culture Gi Director Dr. K. Sobitana Saruyaduna Pangtokre Thoramadida R.K. Anand Aiba Singbu Puning Toganabagi Damag State Government Asu Asigumba Awasing Asi Piba Matautai Ganaguma Singna Kalagi Lamda Katokuna Singtabaya Tabak Torabadi Government Makoibu Puning Toga Pachangi Jati Emma Masak Takwada Aiba Ibi Singi Taudang Chawi Fundoki Jati Masak Takwada Asi Queen priceless contribution Mam to BC writers Mam Sing contribution in Lote Yenaningai Lady Nalo The Swahili Nasi Pengon the Project of the Government Site Survey State Government Highway or in art and culture labor archives labor Mayam Sing Si Swahili the Krena Lomi Titan Yama Labor Su Krena Toy Ocean the E Adumba state na patronized of the institutionalized of the Hena Chawat item, I only have the shortcomings now on the project.
Manipur Theatre Academy Mata Wangoina Lekitaba Kunjoy Kumar Sarungam Debla Yauna Atemio Marigi Mingda Tongan Tongamba Award Taret Pidagani Lautokre Wafam Singh Academy Asina Sinduna Manipur Press Club the Panthopa Lekitaba Manipur Sakna Sebpa Kunjoy Kumargi Umfu Humdoi Suba Mapo Kuman Thoramda Lautoki Bani Thoramadu the AIR Infalgi Hanagi Assistant Station Director Sagosem Indra Kumar Padmasri Awadi El Nabakisor Amadi Joy Kumargi Tungin Bama Oriba Bir Kumar Susaruyaki Tharomgi Sarugama Oina Lekidabagi photo da Miamna Laisu Katuna Ikai Kumnaba Utki Tharomadu da Wanga Kibisina Joy Kumar na Hingi Matamda Taromba Tabak Thorom Kaya Singtaki Mathang Chahidagi Pigadaba Award Singadu Sagosem Indra Kumar na Lautoki Award Singasi Lamdamasigi Oina Kala Sanskriti Chakwana Bahonabada Mitoi Mihenba Mioi Tareta Pigadabani Award Singasida Selgimana Citation Amadi Certificate Sing Yaugani Haiki Jiribam Subdivision Gi Community Health Center Mari Lenabo Authority Singna Thausabi de Badagi Awara Pana Pik Thale Haina Lamdamadugi Miamna Mari Lenabo Singi Puning Chingsilali Manipur ki khwaidagi leader political party ama oireba MPP ki president Sindok Sinjin Taubugi Thabak Makha Chathari party asigi president S Umananda gi mahuta L Jatrabu nauna president khankiba matung ikui kuidana ngasi amu ex minister Nomai Kapam Subakiran tha ahum ki president oina khanle haina lauthokre ngasi MPP ki officer party asigi advisor o joyauna nauna president khalaba Subakiran bu taramna opagi thoram pangthokre N Subakiran bu tha ahum ki president khankiba asi athuba matamda MPP gi Jahi Ahungi President Election Mapong Fana Pangthopa Ngamna Bani Haina Ngasi Office Asida MPP gi Luchungba Singna Saru Yadana Pangthokiba Paumi Phamama da Fundokre MPP gi Luchungba Sing Aduna N Soba Kidambu Tha Ahungi President Oina Khankiba Asi Party Asigi Central Working Committee gi Mi Phamama Phamlaba Matung da Khankibani Haina Fundona ki Nauna President Oreba Soba Kidan na Party Asibu Mapangal Kankathanaba Matam Telaba Su Honagani Habigi Thazaba Paumi Singda Thamki Tha manga phangi anubu president khana aduga ikona tawdaba ozau mantan losin biram daba tabuk kara tu losin jaba aduga regular president ama khanna ba taw pakan ba sin Organization for Solidarity and Unity of Northeast India Manipur Kauba Anoba Loop among us Manipur Press Club the same cray Loop Asigi President Dr. Khondon Lisamni General Secretary Na Manihar Secretary Organization CH Joy Kumar Media Secretary Joy Chinga Kam Amadi Secretary Women Na AC Nganthoi Hari Anoba Loop Asigi Advisor Singi Manungda Ex Minister RB Minting Yauri Loop Asida Tongan by NGO Singi Luchumba Kayasu Saruyaki President na khankraba Dr. Khomdona Lamdam Asida Miyamna Thengnariba Tangdu Leitadaba Indian Army Amadi Assam Rifles Khanbada Chada Tara Lamdam Asigi Myo Yahonduna Manipur Regiment Semnaba Wafam Yawba Memorandum Ama Athuba Matamda India gi President Prime Minister Manipuri Governor Amadi Chief Minister da Memorandum Pisilagani Phongdoki Khoi Manipur State si Hill State amoin and declare tawiu aduga Manipur Miyam punam ethnic group punamaki cover tawa koi uniform land law ma sembiu aduga koi Manipur di identity culture language land the mineral resource scream na sing masi protect awdoni aduga Manipur di indigenous religion punamaksi Indian constitutional recognize awdoni aduga yamdrawada Manipur di upper house ama state legislative council ama thambiu member nipu muklaibama other nominated member yobama haiwan simba Thawbal Multipurpose Project ki Canal Sembal Sindabadagi square kilometer Kunlom da label Lofam Sing Low Ningtina Uba Yadre Haina Andro Kendra Development Organization ki Secretary na Paumi Sing da Fundora Kre Ngasi Low Uba Yadana Layraba Lofam Sing Adu Paumi Kambu Amagaloina na Yeng Silaba Matunda Secretary na Makatana Canal Sembal Sindaba Asina Jahi Kunlom Hariba Lofam Sing Adu da Ising Fangdabadagi Low Ningtina Uba Yadana Layre Mafam Karadana Ising Tungsin Bagdagi Low Singu Bagi Tabak Town Akaiba Piri, Canal Asi Semna Bani Hydra Low Padi Chamarom among Tatuan Krabani, Atuba Matanda Canal Sembagi Tabak Lotion View, High K. 86-87 da Sangha Kraba Project Dam Masigi Canal Asi, going Asi Powder, IFCD Department, Lucian Bidana, a Kogi Longi Praja, Amang Asi Wahal Tambi Basa, Masito Vigano, Masi Atuba Matamda, Masigi Right Canal Asi Lucian View.
Maihorol-dagi lining district mari leinaba thoramsingda sijanaduna lakpa androge EU Manipur police na athingba piraga foreign liquor sing phongna yolanba pu pende haina ngasi androda pangthopa pawi mifam amada lamdam adugi pisingna pendaba phongdokre pawmi singa unabada saruk yakhibi all andro mera paibi association ge asem tenu na phongdokhibada androgi oinadi EU asi popadagi siba phawba pangthopa lining district mari leinaba thabak thoramsingda sijanaba polam singni masi sungba amasung puthopada Manipur police na athingba piba si yaning de nakalam romda Manipur police ki naton sumang oiba mafam kayada Indian met foreign liquor sing phongna yolhali thingadaba oirabadi punna thingbiu natraga country liquor sing asi government na packaging ningthina tawduna mapalamda thadopagi ayaba piu masina state ki amasung khunja singi economy fagadhamada mateng oigani haike mapalamda pusilakpa yungo sibona yunga sibona Manipur gi mafam khuding makta Pendar khuding makta open dauraga loinaba yolaga thaksadra tawbiriba aduga asigumlaba aikhoigi iramda masidagi puthokjaba asibona apha pun tawbiba si aikhoi mani akhoi androgi amawaina aikhoigi marabai pipuna maki mahu sinjaraga aina thamoi sokma masi yajaningde yaragate aikhoigi hoji painbiriba sarkarna aikhoigi yungo heriba siso mapalamda puthokpa naba yana naba Shinbi bana hena khoi pamjei haiba wafama si soi thamjeri Jiribam da nupi singe anoba lub ama semkre luba sigi maming Jiribam Women Association Kanglei Park kawi luba singa si Jiribam gi Kalinagar da Kangla mai gi President Y Lerik Lei mai yauna pangthopa miyam gi mifam amada semkibani anoba lub asigi damak miyoi 13 na saba Executive Committee amasu semkre luba sigi President Secretary General amadi Secretary Finance oina mathang sinna TS Jini Leima W Jasoda amadi Konjengbam Jilotama Khankre hairi Thang tagi Sintakpurel Leitan Them Heramot Maitena Lekidabda Fuleima Thogalu Wangkhairi Them Pukri Mapalna awaba phungdokpa cherol thadorali Lekidrabu oja asina hingningai matamda thang tagi maramda loramba thaudang kaya singtharali Ngai khonai haukip kaubi jai humfuga mathoiram surabi mapuroibagi bingna daukulan haukip S Noven Village tagi nupi ama jai mari da ngai dibi nehoithem Elias Teresa kaubi macha nupi abaga loinana tha asigi tang 13 gi ayuktagi mayumdagi thokibdagi thiba khangdara leire haina Moirang police ta wakalakre foot mari inchi tarum wangba mamai koidana ba nupi asi kanagumana thengna birabadi manakna pa police station na jagana mobile number 9612961943 na jagana 8730915922 the pau PBU Hairi Imphal iski commando team amana pripaki kedarama Khrai Sazo lekai Babu Hotel manatagi fari haina Imphal iski SP na Jerol thadoroli Jerol aduda faraba kedar adugi maming Leisangbam Herojit Elias Thongna phaba kawi jei kungahumdoirom suri apopagi mingna Somochandra kawi luang sabam makhalekai dagini hauzina Khrai Sazo lekai da lebini mapu wahong paung chatabada Myanmar gi Rakhine State training fanglure mark aina yadaba mongda sel thum khaibda chene habisu khambangamle hari hauzik sanabagi pau Ngasigi sanabagi pauda handak pantok ba World Bodybuilder Championship da gold medal lawrakiba Arambam Bobby bronze medal fanglakiba Kh. Pradeep Kumar amadi Y Momota amsung mga suba position lawralabi ke Repita opagi tharmama UCM Akomlo Pandam IPSA NIPCO UPF MSU KSA MDO amadi UGM na kusamnaraga lamyan basangle da pantokre tharmadu da UCM ge President Y W Chandra Akomlo ke working president Angahal Suraizam UPF ki President BMY Masaha Pandam ge President Yumnam Dilip Kumar amadi NIPCO ge President Sunil Karam na chungba miyoy sing sarugya ke tharunga mari lena Sri Lanka basingi maikadagi makoi maribu taramna opagaloina na achaba kudol posing pituna ikai khumno utke Arambam Bobina mahak hauze railway da thabak tawbana state asigi represent tawduna saruk yaba ngamde mahak state asigi represent tawduna Manipur bu malemda sak takpa pami adubu sel thumgi khudong chadaba maramna mahak represent tawba ngamde karigumba Manipur sarkarna chanaba sinfam ama pibidaba
ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯒꯅꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯋꯤꯃꯦꯟ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯐꯪꯂꯛꯈ꯭ꯔꯕꯤ ꯃꯣꯃꯣꯇꯥꯔꯁꯨ ꯃꯍꯥꯛꯄꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯆꯥꯅꯕ ꯁꯤꯟꯐꯝ ꯑꯃ ꯄꯤꯕꯤꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯕ ꯄꯥꯝꯃꯤ ꯊꯧꯔꯝ ꯑꯗꯨꯗ ꯄꯥꯟꯗꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯝꯅꯥꯝꯆꯥ ꯗꯤꯂꯤꯞ ꯀꯨꯃꯥꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯐꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯊꯕꯛ ꯄꯤꯕꯤꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯍꯟꯒꯗꯕꯅꯤ ꯍꯥꯏꯈꯤ UCMꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ Y ꯅꯕꯆꯟꯗ꯭ꯔꯅ स्पोर्ट्स पॉलिसी लेतबना सनारोइसिंग स्टेट गवर्नमेंट अमदी सेंट्रल गवर्नमेंट ना डिस्क्रिमिनेट तौबीरे पॉलिटिशियन सिंगना स्पोर्ट्स चंगसिंदुना मखोय मखोयगी खुदोंचाबा लौदुना लेरी मसिगी मथक्ता स्पोर्ट्स एसोसिएशन सिंगना फैक्शन कया थोकपदगी सनारोइसिंगदा चाउना चैथेंग पीरे मसि सनारोइसिंगी येंगदुना अमत ओइना खुद पुनसिनगदबनी हाइबो वाफम थमखे अखोई मणिपुर लेरिबा स्पोर्ट्स एसोसिएशन सिंगी मरक्तबु ओइरो अमुक कुतन अखोनी येंगो याबदा स्पोर्ट्स एसोसिएशन अयामदा अनि थोपी अहुम थोपी मरी थोपी हाइदना याना दबंगाता याना दोइबा सिंगदुना कना इफेक्ट तोई हारकादा स्पोर्ट्स प्लेयर्स सिंग इफेक्ट तोई याना बसिंग अमना ngसागी फेडरेशन सिलकपा नतक नेशनल टूर्नामेंट सिंग सिलकपा टूर्नामेंट सिंगदा अमना थाबदो अमना रिकॉग्नाइज तोइगा तौतेगा आइगी मखादा चतबदा अदु तांथोपनिगा तांथोइगा अदिगे हाइबे एसोसिएशन दुगा अदुगे एसोसिएशन दुगा मादी अदुनिगा दानिगा हाइरिकादा स्पोर्ट्स की दमकता प्रमोट तोनो कोनबगी मौता तोहान तोहाबा इंडिविजुअलिज्म दा यामना नेगेटिविज्म लोंदा हेना कुमांग चौसना थबक तोमिनरकांदा कोई मांगमिनबा याबा लंबिरोंदा हेना थबक तौबसिसु कोई ngasidi कोई थादोमिनबगी मतम ओइने हाबा अपील से ngasi UCM अमसुंग ngasi सिजरिबा अखोई सीएसओ सिंगी माइकेदगी थमोइ सेंना ai थमजे तुंगदा वुमेन बॉडी बिल्डिंग चैंपियनशिप ब्रॉन्ज मेडल फंगलख्रबी युमनाम ओंबी मोमोता देवी अमदी वर्ल्ड बॉडी बिल्डिंग चैंपियनशिप अहुमलक थंगना थंगना गोल्ड मेडल लौब ngमख्रबा आरामबम बॉबी की बॉडी सो सुमियाम द उठके मणिपुर ओलंपिक एसोसिएशन की दिसंबर कुमाथोइद पांथोकद्रबा एनुअल जनरल बॉडी मिफम की दमक ngase खुमलंपाक लेबा एसोसिएशन असि ऑफिसर स्क्रूटिनी पांथोक्रे प्रेसिडेंट की दमक PhD मिनिस्टर आई हेमोचंद्र अमदे हानगी प्रेसिडेंट बिजोय कोइजम अनिना लंबा तौनगदौरी पांथोकद्रबा वोट असि की दमक इम्फाल वेस्ट की DC ओइरिबा केरदा कुमारना आरो अमदे पोरोमपाट की सब रजिस्ट्रार ओइरिबा टी फोलेन मैतेना ARO ओइरी ngasi ayutagi hona nungthil pung mari fawba scrutiny pangthoki maduda vice president ki damang miyoi tara humdoi treasurer da yaski parliamentary secretary oriba M Prithviraj amadi N Foni secretary da miyoi ani joint secretary da miyoi nipan amadi executive member da miyoi tara tara ki maming pikhalakli hayeng withdrawal matamni December kumathoi da election pangthokduna anoba thaupuba sing khalagani haina DC K Radha Kumar na ISTV news ta phondoroki handak International Olympic Council IOC na Indian Olympic Association बु सस्पेंड तौबगी मतंग दा चेनरिबा असिदा अकाइबा लेगद्रा हाइना हंगबो वाहंगदा करिसु लेरो हाइबा वाफम थमलखि आयोसिना आयोए कनो ना दी रिकॉग्निशन तौबा हाइगद्रा सिगी कनो तौबगी लई मदुइ वाफम दु आयोए ना दुम खुमजगनी अदुगा अल्टीमेटली एमओए सि आयो दे एफिलिएट तौबनेना की फर्स्ट क्वेश्चन सि मसी इलेक्शन से दरकार लेब्रा इदो पर्सनली खंजकी दरकार लेब्रा हाबकी नतबा मसी द कनो तोरसी वैलिड ओगद्रा हाबो खंजरोय अदुबु सोमनो पिरे इबागी मैंडेटरी पिरे इलेक्शन रूल्स एमओए की इलेक्शन रूल्स की मतुना चथर तनो इदो से मसी की प्रोसेस कनो सिमति आयोसिना थिंग बंत लेतनु तौ इलेक्शन से केसु काइबने नाइ लौटे अदुगा आयोसी गा आयोए की मिसअंडरस्टैंडिंग हागद्रा मदु कोला अगन सही कनो मेम से तो ultimately in order like Amfana Sindhuna Mapal Kangjebung Chathariba Inter District Sub Junior Boys Football Tournament King Sanakiba match the Imphal West Football Association DFA Thawalbu Goal Mapan Sinoda Maitiba Pikre Nako Sisimit ki qualifying round da Mai Paktuna final round Chankre Amfana Sindhuna Mapal Kangjebung Chathariba Yankaitaruk Shuba Sisimit King Sanakiba qualifying round ge aroba match da Nako Nambul Mapal Imphal West na Ichel Club Jiribambu goal taruk amada thoiduna qualify oibangam kibani Nako gi goal taruk adu Kh.Naoba na goal ahum N Jasobantana goal ani aduga L Ajikumar na goal ama chanduna Mai Pakibani Ichel Club ki amata ngaraba goal aduna Laljara Mar na chankibani Sisimit ki qualifying round
की टीम मरी फाइनल राउंड चंगदबा असि मनुंगदा इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन की टीम अहुम फाइनल राउंड चंगमंगमख्रे टीम सिंह अदुदी नाको फ्लायो अमदी यंग फिजिकनी अमरोमदा इम्फाल ईस्ट डिस्ट्रिक्ट की उपसासु फाइनल राउंड चंगख्रे फाइनल राउंड के अहानबा मैच KIYC खेत्री इरिल मपाल अमदी उपसा कक्चिंग अनिना था असि तरामपंदा सनरगनी ngasi gi ba inga sagi pau pizari ICAR lamfel patagi fangba pau metung ina ngasi gi khwaidagi saba degree celsius kuma thoi dasmik manga khwaidagi ingba degree celsius taru nungsita yawbai ising manil gi chang ayukta chada marfudrani thoi nungthildana chada yankhai manga nongjugi chang millimeter sunyani leslukda maru ba pau mukhana pizari Asian India Car Rally Manipur de yoralba matukda Kohima gi damak chief minister na lamthakre Assembly mifam nominee khak famgani haibabu political party tare jawna maike kaya tagi yaningdaba phongdongnarali abadi child labor muthanaba miyam puno hona minasi haina PhD minister I Hemochandra appeal tawkre ngasi Dec ISTV ne pijaba pau mata su sinjari miyang tabiru sumamukana krumjari